Kangleipak Communist Party की Laanmi Sanglup Meeyam की Phingang Laanmee MFL Lingkhatkhibagi Suba Mapok Kumon lakliba tang thokle Numit asina Lakpada Manipur Meeyam da lona thingkhraba lalhoulup Kangleipak Communist Party Military Affiars Committee na Meeyam da Yaipha Paojel Pirakli lalhoulup asina press ta thadorakpa cherolamana hai Kanglei khunai yawol iho tawbada Laanmi Sanglup mathau tarakpadagi KCP gi Laanmi Sanglup Meeyam gi Phingang Laanmee MFL asi kumjalising ani marigi August 16 da Churachandpur district ke Hanglep subdivision ki manung chana leiba chothe munpi khulda likhatkibani numit asina lakpada Kangleipak amade weziagi yawol lan thengi damak thawai katkraba yawol Laanmi sing amade ngasi mag India lengang na chatharakba khune ki landa imaleba ki damak thawai katkraba athowa athopi singi maphamda yawol ge ikai khumnaba utlakli loinana yegnabagi miot minaida soinai duna leiraba sing kaisum sangda yawol gi damak phadok tariba sing isagi iramdamda ngasi lanjen naduna awa anan nangliba irei chapom namakhi awabadasu KCP MSC na saru yari haina pongdorakle Zerola sina makata na hai hauzi Bangladesh da thokliba iranga sina aikhoida hena sathiba mitop ki ichau amamo mayok narakpa yari lamdam asida oirakliba tang tadaba phibam sing asi geopolitics ka mari leinana udaba yaraktre US na Bangladesh Myanmar amasung India dagi lam khara selaga Christian khaktagi oiba Christian state Chin Kuki Jogi Jalengam ama semba pami haibasi Bangladesh ki Prime Minister Sheikh Hasina na India da changjafam lawrakpa sidagi amuka hena mathi ponglakli pak chawna ubang ngamnaba honabaga loinana masida hena kupna midengpham thamba mathau tai Narendra Modi ki security advisor spy master Ajit Doval India ki akoibada leiriba yumlo nabaleibak singda hangar handa chatuna leptana geopolitics ki po kangli adubu magi honaba sigi mahiwaina India ga magi yumlo nabaleibak singagi mari phagalakpagi kudam di amata ude tasengna oiriba phibam adugi aphaphata nainaduna achumba oifam thokpadu oihandaduna oihanningliba pofamdu tanaba po kangba haibasi aranba khongthangni aikhoigi mami samjilaglaba khunai asigi punsirolda singnarakpa khudingmak haina singna mairong yaba changi masigi damak aikhoigi social capital samgatpa yamna mangtangai fade haina cherola sinama khatari